ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯒꯅꯤ ꯃꯅꯤꯄꯨꯔꯗ A.R. ꯔꯍꯃꯥꯟ ꯏꯟꯗꯤꯌꯥꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯋꯤꯠ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ A.R. ꯔꯍꯃꯥꯟ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯤ ꯎꯕ ꯐꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯥ ꯂꯥꯛꯄꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯒ ꯑꯩ ꯊꯥꯒꯠꯆꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤ 1K ꯍꯦꯟꯅ ꯌꯦꯡꯉꯛꯑꯕ ꯃꯇꯨꯡꯗ ꯕ꯭ꯂꯣꯛ ꯇꯧꯕꯤꯈ꯭ꯔꯦ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯗꯤ A.R. ꯔꯍꯃꯥꯟꯒꯤ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ A.R. ꯔꯍꯃꯥꯟ ꯂꯥꯛꯑꯝꯕꯒꯤ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯦꯝꯖꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯄꯨꯔꯥ ꯄꯔꯐꯦꯛ ꯑꯣꯏꯅꯗꯤ ꯌꯦꯡꯍꯟꯕꯗꯤ ꯉꯝꯃꯔꯣꯏ ꯇꯧꯕꯇꯕꯨ ꯑꯣꯟꯂꯤ A.R. ꯔꯍꯃꯥꯟꯒꯤ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯄ ngasi usage video si mayam miting taminasi. Hello friends, atomni yengbiriba si NJS Entertainment channel aduni oi ahamba video si hongjitringeda mayamda ina request tawjagadabdi makhada yawriba subscribe ki angang button je nabiyo du bell button je namakawbiginu